ꯕꯤꯇꯦꯜ ꯐꯤꯜꯝꯁ ꯄ꯭ꯔꯗꯛꯁꯟꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯄꯥꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯅꯧꯕ ꯅꯦꯔꯦꯇꯔ ꯑꯣꯏꯖꯔꯤꯕꯤ ꯑꯩꯍꯥꯛꯄꯨꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯤ ꯅꯤꯡꯖꯩ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ? ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯂꯩꯅꯥꯅ: ꯆꯥꯊꯣꯏꯕꯤ, ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯇꯥꯛꯄ ꯃꯨꯟꯅ ꯇꯥꯎ, ꯂꯝꯍꯦꯟꯒꯅꯨꯀꯣ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯍꯣꯏ ꯃꯃꯥ꯫ ꯂꯩꯅꯥꯅ: ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯁꯤ, ꯊꯦꯡꯉꯁꯦ, ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯍꯥꯞꯆꯜꯂꯝꯃꯣ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯃꯃꯥ, ꯍꯥꯞꯆꯜꯂꯒꯦ꯫ ꯑꯗꯣ ꯃꯃꯥ, ꯑꯩꯒꯤ ꯇꯤꯐꯤꯟꯗꯣ ꯒ꯭ꯔꯦꯞꯁ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯃꯃꯥ꯫ ꯂꯩꯅꯥꯅ: ꯍꯣꯏ ꯍꯣꯏ, ꯀꯥꯎꯔꯣꯏ, ꯃꯃꯥ ꯍꯥꯞꯄꯛꯀꯦ, ꯇꯤꯐꯤꯟ ꯂꯣꯏꯅ ꯆꯥꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥ ꯆꯥꯛꯈꯨꯝꯗ ꯃꯆꯥꯒꯤ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯕ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯂꯥꯏꯔꯤꯛ ꯍꯥꯞꯆꯜꯂꯒꯦ, ꯑꯩꯒꯤ ꯄꯦꯟꯁꯤꯜꯁꯦ ꯑꯃꯇꯪ ꯉꯥꯏꯔꯦ, ꯃꯃꯥꯗ ꯑꯃ ꯄꯤꯕꯤꯌꯣ ꯍꯥꯏꯒꯦ꯫ ꯃꯈꯨꯠ ꯃꯆꯥ ꯑꯗꯨ ꯃꯆꯤꯟꯗꯒ ꯊꯝꯖꯔꯒ ꯍꯔꯥꯎꯖꯔꯤ꯫ ꯐꯣꯟ ꯔꯤꯡꯇꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ: ꯃꯃꯥꯒꯤ ꯐꯣꯟ ꯂꯥꯛꯑꯦꯅꯦ꯫ ꯃꯃꯥꯎ, ꯑꯣ ꯃꯃꯥꯎ, ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯑꯦ, ꯂꯥꯛꯑꯣ ꯃꯃꯥ꯫ ꯂꯩꯅꯥꯅ: ꯁꯦ ꯆꯥꯊꯣꯏꯕꯤ, ꯇꯤꯐꯤꯟꯁꯦ ꯍꯥꯞꯆꯜꯂꯣꯁꯦ꯫ ꯇꯤꯐꯤꯟ ꯑꯗꯨ ꯃꯆꯥꯗ ꯄꯤꯔꯒ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯂꯩꯅꯥꯅ: ꯍꯜꯂꯣ, ꯔꯤꯅꯥ, ꯀꯩ ꯍꯥꯏꯒꯦ? ꯔꯤꯅꯥꯅ: ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯉꯔꯥꯡ ꯅꯁꯥ ꯉꯝꯈꯤꯗꯕꯗꯨꯗ ꯁ꯭ꯀꯨꯜ ꯂꯦꯞꯇꯣꯏꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯂꯩꯅꯥꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ: ꯔꯤꯅꯥ, ꯑꯩ ꯁ꯭ꯀꯨꯜ ꯂꯦꯞꯄꯣꯏꯗ, ꯂꯥꯛꯀꯅꯤ꯫ ꯔꯤꯅꯥꯅ: ꯅꯁꯥꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯂꯩꯅꯥꯅ: ꯅꯨꯡꯉꯥꯏꯔꯦ, ꯅꯥꯕ ꯍꯩꯅꯗꯦ, ꯈꯪꯂꯤ ꯅꯠꯇ꯭ꯔꯣ? ꯔꯤꯅꯥꯅ: ꯑꯗꯨꯕꯨꯗꯤ ꯈꯪꯖꯕ, ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯄꯣꯊꯥꯍꯟꯅꯤꯡꯉꯤꯀꯣ ꯑꯩꯗꯤ꯫ ꯂꯩꯅꯥꯅ: ꯍꯦꯔꯥ, ꯀꯣꯛ ꯈꯔ ꯆꯤꯛꯄꯕꯨ ꯅꯥꯔꯦꯅ ꯌꯨꯝꯗ ꯄꯣꯊꯥꯕꯗꯨꯅ ꯍꯦꯟꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯔꯤꯅꯥꯅ: ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯦꯀꯣ꯫ ꯂꯩꯅꯥꯅ: ꯍꯣꯏ, ꯊꯝꯃꯣꯀꯣ ꯑꯗꯨꯗꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯃꯃꯥ, ꯑꯩ ꯏꯇꯣꯝꯇ ꯗ꯭ꯔꯦꯁ ꯁꯦꯠꯆꯔꯤꯁꯦ ꯍꯩꯔꯕꯣ ꯌꯦꯡꯉꯣ ꯃꯃꯥ꯫ ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯍꯩꯔꯦ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯃꯃꯥ, ꯑꯩꯒꯤ ꯄꯦꯟꯁꯤꯜꯗꯣ ꯑꯃꯇꯪ ꯉꯥꯏꯔꯦ, ꯑꯃ ꯄꯤꯕꯤꯌꯣ ꯃꯃꯥ꯫ ꯂꯩꯅꯥꯅ: ꯍꯣꯏ, ꯃꯃꯥ ꯍꯥꯞꯄꯤꯔꯒꯦ, ꯄꯣꯠ ꯃꯥꯡꯍꯟꯒꯅꯨꯀꯣ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯃꯃꯥ, ꯅꯪꯅ ꯑꯗꯨꯝ ꯁꯣꯔ ꯍꯣꯟꯕ ꯋꯥꯏꯌꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯃꯥ? ꯂꯩꯅꯥꯅ: ꯃꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯄ, ꯇ꯭ꯌꯨꯁꯟ ꯆꯠꯄ, ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯕ, ꯉꯥꯛꯇ ꯄꯣꯊꯥꯗꯦꯗꯅ, ꯑꯗꯨꯏꯅꯦ ꯃꯆꯥ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯑꯣ, ꯑꯗꯣ ꯃꯃꯥ, ꯃꯣꯏ ꯂꯦꯟꯁꯤ ꯍꯣꯏꯒꯤ ꯃꯃꯥꯗꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯇꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯃꯥ? ꯂꯩꯅꯥꯅ: ꯃꯣꯏꯒꯤꯗꯤ ꯂꯦꯟꯁꯤꯒꯤ ꯄꯄꯥꯅ ꯆꯠꯂꯤꯗꯨꯗꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯑꯩꯈꯣꯏꯒꯤꯁꯨ ꯄꯄꯥ ꯂꯩꯔꯝꯂꯗꯤ ꯃꯃꯥ ꯌꯨꯝꯗ ꯂꯩꯅꯤꯀꯣ꯫ ꯂꯩꯅꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯁꯠ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯒ꯫ ꯂꯩꯅꯥꯅ: ꯆꯥꯊꯣꯏꯕꯤ, ꯁꯦ ꯚꯦꯟ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ, ꯁꯨꯁꯦ ꯇꯣꯡꯁꯤꯜꯂꯁꯤꯁꯦ꯫ ꯊꯣꯏꯕꯤꯁꯅꯥꯅ: ꯍꯣꯏ ꯃꯃꯥ꯫ ꯚꯦꯟ ꯂꯥꯛꯂꯗꯨꯅ ꯊꯣꯏꯕꯤꯁꯅꯥ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ꯫ ꯂꯩꯅꯥ ꯇꯣꯡꯒꯥꯅꯕ ꯁꯕꯥꯅꯤ, ꯃꯥꯏꯊꯣꯡ ꯀꯣꯏꯗꯥꯅꯤ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤꯅꯤ꯫ ꯂꯩꯅꯥꯅ ꯁꯦꯠꯇꯣꯔꯛꯄ ꯁꯥꯔꯤꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯒꯗꯕ ꯅꯨꯄꯥ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕ ꯌꯥꯏ꯫ ꯂꯥꯎꯇꯛ ꯇꯧꯕꯤ ꯃꯤꯠꯁꯅꯥꯗ ꯀꯥꯖꯜ ꯌꯦꯛꯇꯨꯅ ꯃꯁꯀꯔꯥ ꯇꯩꯔꯒ, ꯆꯤꯟꯕꯥꯜꯗ ꯂꯤꯞꯁꯇꯤꯛ ꯁꯪꯖꯕ, ꯃꯁꯤꯅ ꯃꯥꯒꯤꯗꯤ ꯀꯦꯖꯕ ꯑꯔꯣꯏꯕꯤꯅꯤ꯫ ꯆꯝꯅ ꯐꯖꯩ, ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯕꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ꯫
ꯅꯣꯛꯐꯦꯠ ꯇꯧꯗꯨꯅꯇ ꯂꯩꯕ ꯃꯒꯨꯟꯅ ꯂꯥꯏꯅꯥꯒꯤ ꯔꯥꯁꯤ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯌꯦꯡꯂꯒ ꯌꯥꯔꯦꯗ ꯆꯠꯂꯒꯦ꯫ ꯃꯪꯒꯣꯜꯗ ꯂꯩꯅꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯈꯕꯔ ꯄꯥꯔꯝꯕꯗꯨꯗ ꯂꯩꯅꯥꯅ "ꯏꯃꯥ ꯑꯩ ꯆꯠꯂꯒꯦ." ꯃꯦꯝꯆꯥꯅ "ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ, ꯁꯨꯇꯤ ꯊꯥꯕꯒ ꯁꯠ ꯍꯜꯂꯛꯎꯀꯣ, ꯃꯤꯅ ꯉꯥꯡꯅꯐꯝ ꯑꯣꯏꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ." ꯂꯩꯅꯥꯅ "ꯑꯩ ꯆꯠꯂꯦ ꯏꯃꯥ." ꯁꯣꯝꯗ ꯃꯉꯥꯜꯅ "ꯑꯁ ꯋꯥꯔꯦꯗ, ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯒꯦ, ꯉꯝꯗ꯭ꯔꯦ, ꯀꯝꯄ꯭ꯌꯨꯇꯔꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯁꯦ ꯃꯤꯠꯀ ꯆꯤꯛꯑꯦ." ꯆꯤꯌꯔꯗꯨꯗ ꯉꯥꯊꯗꯨꯅ ꯄꯣꯊꯥꯖꯩ꯫ ꯃꯉꯥꯜꯅ ꯐꯦꯁꯕꯨꯛꯁꯦ ꯉꯁꯤꯒꯤ ꯆꯪꯗ꯭ꯔꯤ, ꯑꯝꯇ ꯆꯪꯈꯤꯒꯦ." ꯐꯦꯁꯕꯨꯛꯇ ꯆꯪꯂꯗꯨꯅ ꯅ꯭ꯌꯨꯁꯐꯤꯠ ꯌꯦꯡꯂꯝꯃꯤ꯫ ꯑꯦꯠ ꯐ꯭ꯔꯦꯟ ꯁꯖꯦꯁ ꯂꯥꯛꯄꯗꯨꯗ ꯃꯉꯥꯜꯅ "ꯂꯩꯅꯥ ꯍꯤꯖꯝ, ꯍꯩꯁ ꯃꯁꯤ ꯐꯖꯩꯅꯦ, ꯑꯝꯇꯕꯨ ꯌꯦꯡꯒꯦ." ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯣꯖꯥꯒ ꯑꯣꯏꯅꯦ꯫ ꯋꯥ ꯈꯨꯂꯦꯝꯁꯤꯗꯤ! ꯂꯩꯁꯥꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯖꯤꯟꯁꯀ ꯁꯦꯠꯄꯁꯤꯁꯨ ꯐꯖꯩꯅꯦ, ꯃꯁꯤ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯒꯦ꯫ ꯃꯉꯥꯜ ꯐꯣꯟ ꯑꯗꯨ ꯊꯝꯂꯗꯨꯅ ꯊꯕꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯨꯅꯤꯇꯥꯅ "ꯏꯃꯥ ꯆꯥꯛꯁꯤ ꯁꯤꯗ ꯂꯩꯖꯔꯤ." ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯃꯦꯝꯆꯥꯅ "ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯐꯅꯌꯥꯝꯗꯤ ꯀꯟꯕꯤꯕꯅꯤꯀꯣ ꯅꯪꯁꯦ, ꯑꯉꯥꯡꯅꯦꯅ." ꯀꯔꯤꯅꯣ ꯊꯣꯡꯂꯤꯕꯁꯤꯅ?" ꯏꯟꯁꯥꯡꯗꯣ ꯐꯠ ꯌꯦꯡꯂꯒ "ꯑꯁ ꯃꯥꯒꯤ ꯊꯥꯎ ꯃꯨꯟꯗꯅ ꯏꯟꯁꯥꯡ ꯁꯣꯛ ꯇꯧꯕꯁꯦ ꯁꯤꯗ ꯇꯧꯔꯅꯨ ꯍꯥꯏꯕꯕꯨ ꯌꯥꯗꯦꯅꯦ ꯁꯦ, ꯉꯥꯔꯤ ꯑꯃꯇ ꯂꯧꯔꯛꯈꯤꯒꯦ ꯑꯗꯨꯒ ꯆꯥꯖꯔꯒꯦ." ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗ ꯉꯥꯔꯤ ꯂꯧꯕ ꯆꯪꯈꯤ꯫ ꯀꯗꯣꯝ ꯊꯝꯈ꯭ꯔꯖꯥꯠꯅꯣ ꯉꯥꯔꯤ ꯀꯧꯇꯥꯗꯨꯅ? ꯑꯣ ꯁꯤꯗ ꯂꯩꯔꯦ꯫ ꯃꯦꯝꯆꯥꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯕꯨ ꯅꯍꯥꯟꯗꯅꯤꯗ ꯉꯥꯔꯤ ꯄꯋꯥ ꯑꯃ ꯂꯩꯈꯤꯕꯗꯣ, ꯀꯗꯥꯏ ꯊꯝꯃꯤꯖꯥꯠꯅꯣ? ꯍꯥꯏ ꯁꯨꯅꯤꯇꯥ, ꯇꯥꯕ꯭ꯔꯣ? ꯏꯕꯦꯝꯃ ꯁꯨꯅꯤꯇꯥ, ꯁꯣꯝꯗ ꯑꯝꯇ ꯂꯥꯎꯅꯦ ꯅꯪꯕꯣ." ꯁꯨꯅꯤꯇꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ꯫ "ꯑꯧ ꯏꯃꯥ ꯇꯥꯔꯦ, ꯂꯥꯛꯑꯒꯦ." ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗ ꯊꯥꯔꯤꯕ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯀꯤꯠ ꯐꯝꯊꯩ꯫ ꯁꯨꯅꯤꯇꯥ ꯆꯪꯂꯛꯏ꯫ "ꯏꯃꯥ ꯀꯩ ꯍꯥꯏꯒꯦ?" ꯃꯦꯝꯆꯥꯅ "ꯉꯥꯔꯤꯗꯨꯕꯨ ꯀꯗꯥꯏ ꯊꯝꯒꯦ? ꯑꯝꯇ ꯄꯤꯔꯛꯎꯅꯦ ꯏꯃꯥꯗ, ꯀꯧꯇꯥꯁꯤꯗꯗꯤ ꯌꯥꯎꯕ ꯎꯗꯦꯅꯦ." ꯁꯨꯅꯤꯇꯥ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯁꯨꯅꯤꯇꯥꯅ "ꯏꯃꯥ ꯑꯩꯕꯨ ꯏꯟꯁꯥꯡꯗꯣ ꯐꯅ ꯐꯖꯅ ꯊꯣꯡꯈꯤꯕꯅꯤ, ꯆꯥꯕ ꯌꯥꯗ꯭ꯔꯕꯣ?" ꯃꯦꯝꯆꯥꯅ "ꯌꯥꯏꯗ ꯌꯥꯏꯗ, ꯏꯃꯥꯅ ꯉꯥꯔꯤꯗꯣ ꯂꯧꯔꯒ ꯆꯥꯅꯤꯡꯗꯅ ꯇꯧꯕꯅꯤ. ꯅꯪꯒꯤ ꯏꯟꯖꯥꯡꯗꯨꯁꯨ ꯊꯥꯎꯗꯣ ꯇꯥꯎꯔꯒ ꯂꯩꯅꯦ. ꯊꯥꯎ ꯃꯨꯟꯗꯕꯁꯦ ꯏꯃꯥꯗꯤ ꯍꯩꯅꯗꯦꯅꯦ ꯅꯪꯕꯣ." ꯁꯨꯅꯤꯇꯥꯅ "ꯏꯃꯥ ꯌꯦꯔꯨꯝ ꯂꯩꯌꯦ, ꯉꯧꯕꯤꯔꯛꯑꯒꯦ." ꯃꯦꯝꯆꯥꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ "ꯅꯣꯏꯒꯤ ꯌꯦꯔꯨꯝꯗꯣ ꯍꯩꯅꯗꯦꯅ ꯆꯥꯗ꯭ꯔꯤꯁꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯂꯩꯈꯤꯕ ꯉꯥꯔꯤꯗꯣ ꯄꯨꯊꯣꯔꯛꯑꯣ." ꯁꯨꯅꯤꯇꯥꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯁ ꯑꯩꯅ ꯂꯧꯁꯟꯕ ꯀꯥꯎꯔꯝꯗꯅ ꯍꯧꯗꯣꯡꯅ ꯂꯣꯏ ꯆꯥꯈ꯭ꯔꯦ. ꯑꯩꯕꯨ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯁ ꯑꯗꯨꯝ ꯁꯧꯗꯅ ꯂꯩꯔꯅꯤ." ꯃꯦꯝꯆꯥꯅ "ꯀꯔꯤ ꯑꯃꯨꯛ ꯁꯣꯜꯂꯤꯒꯦ? ꯆꯥꯛꯇꯣ ꯏꯪꯈꯤꯕ ꯇꯥꯔꯦ." ꯁꯨꯅꯤꯇꯥꯅ "ꯏꯃꯥ ꯉꯥꯔꯤꯗꯣ ꯑꯩꯅ ꯂꯧꯗꯤ ꯂꯧꯁꯜꯂꯝꯕꯅꯦ, ꯑꯗꯣ ꯎꯄꯨꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯌꯧꯗ꯭ꯔꯤꯔꯥ ꯅꯆꯥꯅꯨꯄꯥꯅ ꯉꯔꯥꯡꯗꯣ ꯆꯥꯛ ꯀꯣꯟꯅ ꯆꯥꯍꯧꯕꯅꯤ, ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯅꯤꯅ ꯈꯪꯗ꯭ꯔꯦ ꯏꯃꯥ." ꯃꯦꯝꯆꯥꯅ "ꯑꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕ ꯁꯦꯛꯃꯥꯏ ꯉꯥꯔꯤ ꯄꯋꯥ ꯑꯃꯗꯣ ꯍꯧꯗꯣꯡꯗ ꯄꯤꯖꯊꯣꯛꯈ꯭ꯔꯕ?" ꯐꯔꯦ, ꯍꯧꯗꯣꯡ ꯃꯌꯥꯝꯅ ꯕꯥꯔꯗꯦ ꯇꯧꯍꯟꯈ꯭ꯔꯕꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯔꯤꯅꯥꯅ "ꯏꯕꯦꯝꯃ ꯋꯥꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡꯁꯤ ꯐꯥꯎꯗꯤ ꯀꯦꯟꯇꯤꯟꯗ ꯊꯣꯛꯎꯁꯤꯗꯅ." ꯂꯩꯅꯥꯅ "ꯇꯜꯂꯤꯗ, ꯊꯣꯛꯑꯔꯣꯏꯁꯦ, ꯑꯩꯗꯤ ꯀꯩꯝꯇꯕꯨ ꯆꯥꯅꯤꯡꯗꯦ." ꯔꯤꯅꯥꯅ "ꯍꯣ ꯏꯕꯦꯝꯃ, ꯑꯩ ꯄꯩꯁꯥ ꯌꯥꯎꯖꯔꯤꯌꯦ, ꯑꯩꯗꯤ ꯂꯥꯝꯃꯦ ꯅꯪ ꯂꯥꯝꯗ꯭ꯔꯁꯨ."
ꯂꯩꯅꯥꯅ ꯄꯩꯁꯥꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯇꯧꯕꯅꯤꯗ꯫ ꯔꯤꯅꯥꯅ ꯑꯗꯨꯗꯤ ꯑꯩ ꯁꯪꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯂꯩꯅꯥꯅ ꯁꯪꯇꯣꯛꯇꯨꯉꯥꯏꯗꯅ ꯀꯦꯟꯇꯤꯟꯗ ꯃꯕꯥꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔ ꯈꯔꯅ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯃꯦꯝ꯫ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ꯫ ꯔꯤꯅꯥꯅ ꯀꯩꯅꯣ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯗꯦ, ꯁꯥꯎꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯂꯩꯅꯥꯅ ꯅꯠꯇꯦꯗ, ꯁꯥꯎꯕꯁꯨ ꯅꯠꯇꯦ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯠꯇꯦ, ꯁꯨꯝ ꯀꯣꯛ ꯆꯤꯛꯄꯅꯤ꯫ ꯔꯤꯅꯥꯅ ꯑꯣ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯕ ꯁꯨꯝ ꯀꯣꯛ ꯆꯤꯛꯄ? ꯂꯩꯅꯥꯅ ꯁꯨꯝ ꯀꯣꯛ ꯆꯤꯛꯄꯅꯦ꯫ ꯑꯅꯤꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯔꯤꯅꯥꯅ ꯅꯪꯕꯨ ꯃꯤꯠꯇꯣ ꯑꯝꯇꯗꯤ ꯌꯦꯡꯊꯣꯛꯎꯗ꯫ ꯂꯩꯅꯥꯅ ꯌꯦꯡꯂꯗꯣꯏꯅꯤ꯫ ꯐꯣꯟ ꯂꯣꯛ ꯍꯥꯡꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯤ꯫ ꯂꯩꯅꯥꯅ ꯕꯥ, ꯔꯤꯀ꯭ꯋꯦꯁ ꯃꯌꯥꯝꯁꯤꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦ, ꯑꯦꯛꯁꯦꯞꯀ ꯇꯧꯔꯣꯏꯗꯍꯦ꯫ ꯔꯤꯅꯥꯅ ꯆꯤꯁ, ꯌꯥꯗꯦꯀꯣ ꯃꯁꯛ ꯐꯖꯕ ꯔꯥꯁꯤ ꯂꯩꯕ ꯀꯥꯏꯁꯦ꯫ ꯂꯩꯅꯥꯅ ꯌꯥꯝ ꯋꯥꯖꯩꯌꯦ ꯏꯕꯦꯝꯃ꯫ ꯔꯤꯅꯥꯅ ꯆꯨꯝꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯔꯤꯕꯁꯤꯁꯨ ꯅꯪꯉꯣꯟꯗ ꯉꯥꯎꯗꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯉꯥꯎꯔꯒ ꯆꯠꯀꯦꯅ ꯍꯧꯔꯤꯅꯤ꯫ ꯔꯤꯅꯥꯅ ꯏꯕꯦꯝꯃ, ꯅꯪꯅ ꯅꯍꯥꯟ ꯅꯣꯡꯃꯈꯛ ꯂꯤꯞ ꯂꯧꯈꯤꯕꯗꯣ, ꯃꯥꯗꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦ, ꯅꯪꯒꯤ ꯀ꯭ꯂꯥꯁ ꯃꯈꯩ ꯃꯥꯅ ꯂꯣꯏ ꯃꯦꯟꯈꯠꯈꯤꯕꯅꯤ꯫ ꯂꯩꯅꯥꯅ ꯚꯥꯞ ꯐꯔꯗꯤ ꯚꯨꯠ ꯊꯣꯛꯄꯅꯤ, ꯚꯨꯠ ꯊꯣꯛꯂꯛꯑꯗꯤ ꯌꯨꯟꯁꯨ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯕꯅꯤ꯫ ꯔꯤꯅꯥꯅ ꯅꯪꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯄ꯭ꯔꯣꯚꯥꯞ ꯃꯌꯥꯝꯁꯦ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯩꯗꯤ꯫ ꯂꯩꯅꯥꯅ ꯌꯥꯝ ꯏꯪꯂꯤꯁꯂꯣ? ꯏꯪꯂꯤꯁꯀꯤ ꯑꯣꯖꯥꯅꯤꯅ꯫ ꯔꯤꯅꯥꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯈꯔꯗꯤ ꯆꯥꯔꯛꯎꯗꯅ, ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯌꯥꯎꯗ꯭ꯔꯦꯅ ꯈꯨꯇꯣꯟ ꯐꯥꯎ ꯊꯦꯡꯗꯦ ꯃꯤ꯫ ꯂꯩꯅꯥꯅ ꯍꯣ, ꯆꯥꯅꯤꯡꯂꯗꯤꯅꯦ ꯉꯁꯥꯏꯅ ꯆꯥꯔꯛꯂꯗꯧꯅꯤ, ꯊꯥꯎ ꯌꯥꯝꯅ ꯌꯥꯎꯕ ꯄꯣꯠꯁꯦ ꯆꯥꯗꯦ ꯈꯪ ꯈꯪꯅ꯫ ꯔꯤꯅꯥꯅ ꯏꯍꯦ, ꯀꯥꯎꯏꯅꯦ, ꯚꯥꯞꯀ ꯑꯣꯏꯗꯦꯗꯣ꯫ ꯑꯣ꯫ ꯂꯩꯅꯥꯅ ꯕꯦꯜ ꯇꯥꯔꯛꯇꯣꯔꯦꯀꯣ, ꯁꯠ ꯁꯠ ꯆꯥꯁꯜꯂꯨ꯫ ꯔꯤꯅꯥꯅ ꯂꯣꯏꯔꯦ, ꯑꯩꯗꯣ ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯅꯪꯂꯛꯇ꯭ꯔꯦ ꯑꯗꯨꯏꯅꯦ꯫ ꯂꯩꯅꯥꯅ ꯐꯨꯟꯕ ꯇꯥꯔꯦꯍꯦ ꯅꯪꯁꯨ, ꯃꯤꯅꯤꯠ 5ꯗꯤ ꯋꯥꯠꯂꯤ, ꯁꯥꯏꯌꯨ ꯅꯪꯅꯤ꯫ ꯑꯅꯤꯃꯛ ꯍꯧꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯁ, ꯑꯩꯈꯣꯏ ꯚꯦꯟꯗꯣ ꯂꯥꯛꯑꯕꯣ? ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯤꯁꯅ ꯂꯥꯛꯇ꯭ꯔꯤꯌꯦ, ꯃꯌꯥꯝꯁꯦ ꯆꯠꯈꯤꯕ ꯂꯣꯏꯕꯒ ꯌꯦꯡꯒꯦꯀꯣ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯃꯤꯁ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯆꯕ ꯃꯤꯅꯣꯛꯅ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯅ ꯎꯔꯤ꯫ ꯃꯤꯁꯅ ꯊꯣꯏꯕꯤꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯇꯣꯝꯇ ꯅꯣꯛꯂꯤꯗꯨꯕꯣ? ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯁ, ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯒꯤ ꯋꯥꯇꯔ ꯕꯣꯇꯜ ꯑꯍꯟꯕ ꯑꯃ ꯂꯩꯕꯤꯔꯛꯀꯅꯤꯌꯦ꯫ ꯑꯩꯒꯤ ꯋꯥꯇꯔ ꯕꯣꯇꯜꯗꯣ ꯉꯔꯥꯡ ꯁꯣꯏꯗꯅ ꯀꯥꯏꯈ꯭ꯔꯦ꯫ ꯃꯤꯁꯅ ꯊꯣꯏꯕꯤꯁꯅꯥ, ꯅꯣꯏ ꯃꯃꯥꯗꯣ ꯑꯣꯖꯥ ꯑꯣꯏ ꯍꯥꯏꯗꯥꯏꯅꯦ? ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯏꯌꯦ ꯃꯤꯁ, ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯇꯥꯛꯄꯤꯉꯣ꯫ ꯃꯤꯁꯅ ꯅꯣꯏ ꯄꯄꯥꯗꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ? ꯊꯣꯏꯕꯤꯁꯅꯥ ꯑꯣꯖꯥ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯗ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯁꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯉꯥꯡꯂꯝꯗꯥꯏꯅꯦ? ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯃꯤꯁ, ꯑꯩꯈꯣꯏ ꯄꯄꯥꯗꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯈꯪꯗꯦꯌꯦ, ꯃꯃꯥꯗ ꯍꯪꯕꯗ ꯁꯤꯈ꯭ꯔꯦ, ꯃꯥꯒꯤ ꯃꯔꯝ ꯍꯪꯂꯛꯀꯅꯨꯅ ꯍꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯗꯣ ꯃꯄꯤ ꯇꯥꯔꯛꯏ꯫ ꯑꯣꯖꯥꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯒ ꯃꯤꯁꯅ ꯐꯔꯦꯁꯦ, ꯃꯇꯨꯡ ꯃꯤꯁ ꯍꯪꯂꯔꯣꯏ, ꯃꯤꯁ ꯁꯣꯔꯤ꯫ ꯑꯣꯖꯥꯗꯨꯅ ꯃꯅꯥ ꯄꯥꯏꯗꯨꯅ ꯁꯣꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯊꯣꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯍꯥꯞꯆꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯅꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫